Asi chꯠꯊꯒꯗꯧꯔꯤꯁꯤ ꯁꯨꯔꯥ ꯑꯜ ꯅꯤꯁꯥꯒꯤ ꯑꯥꯌat ꯅꯝꯕꯔ 12ꯗꯒꯤ ꯁꯤꯒꯤ ꯃꯃꯥꯡꯗ 13 ꯐꯥꯎ ꯇꯧꯈ꯭ꯔꯦ 13ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯣꯇꯣꯛ ꯌꯦꯟꯕꯒꯤ ꯃꯇꯥꯡ ꯅꯠꯇ꯭ꯔꯣ ꯆꯠꯊꯔꯤꯁꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅꯤ ꯃꯈꯥꯒꯤ ꯑꯥꯌatꯁꯤꯁꯨ أعوذ بالله من الشيطان الرجيم بسم الله الرحمن الرحيم رب اشرح لي صدري ويسر لي أمري واحلل عقدة من لساني يفقهوا قولي رب زدني علما سبحانك لا علم لنا إلا ما علمتنا إنك أنت العليم الحكيم ꯑꯗꯨꯒ ꯅꯈꯣꯏꯅ ꯐꯪꯒꯅꯤ ꯇꯪꯈꯥꯏ ꯑꯃ ꯅꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯊꯅꯝꯕꯗꯨꯒꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯂꯩꯍꯧꯗ꯭ꯔꯕꯗꯤ ꯅꯨꯄꯤ ꯁꯤꯈ꯭ꯔꯒꯅ ꯅꯨꯄꯥꯗꯨꯅ ꯇꯪꯈꯥꯏ ꯑꯃ ꯃꯆꯥ ꯂꯩꯍꯧꯗ꯭ꯔꯗꯤꯀꯣ ꯇꯧꯒꯨꯝꯕꯁꯨꯡ ꯃꯈꯣꯏꯒꯤ ꯃꯆꯥ ꯂꯩꯍꯧꯔꯕꯗꯤ ꯅꯈꯣꯏꯅ ꯐꯪꯒꯅꯤ ꯁꯔꯨꯛ ꯃꯔꯤ ꯊꯣꯛꯄꯒꯤ ꯑꯃ ꯃꯈꯣꯏꯅ ꯊꯅꯝꯕꯗꯨꯒꯤ ꯃꯈꯣꯏꯅ ꯎꯏꯜ ꯇꯧꯔꯝꯕꯗꯨ ꯄꯤꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯠꯇ꯭ꯔꯒ ꯁꯦꯟꯗꯣꯟ ꯇꯣꯜꯂꯝꯂꯕꯗꯤ ꯃꯗꯨ ꯁꯤꯡꯗꯣꯛꯈ꯭ꯔꯒ ꯑꯗꯨꯒ ꯃꯈꯣꯏꯅ ꯅꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯐꯪꯒꯅꯤ ꯁꯔꯨꯛ ꯃꯔꯤ ꯊꯣꯛꯄꯒꯤ ꯑꯃ ꯅꯈꯣꯏꯅ ꯊꯅꯝꯕ ꯑꯗꯨꯗꯒꯤ ꯅꯈꯣꯏꯒꯤ ꯅꯆꯥ ꯂꯩꯍꯧꯗ꯭ꯔꯕꯗꯤ ꯅꯨꯄꯤꯒꯤꯅ ꯇꯪꯈꯥꯏ ꯑꯃ ꯐꯪꯕ ꯅꯨꯄꯥꯒꯤꯅ ꯃꯔꯤ ꯊꯣꯛꯄ ꯑꯃ ꯀꯣ ꯃꯆꯥ ꯂꯩꯍꯧꯗꯕ ꯀꯥꯟꯗꯅꯤ ꯁꯤ ꯇꯧꯒꯨꯝꯕꯁꯨꯡ ꯅꯆꯥ ꯂꯩꯍꯧꯔꯕꯗꯤ ꯃꯈꯣꯏꯅ ꯐꯪꯒꯅꯤ ꯅꯤꯄꯥꯟ ꯊꯣꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯅꯤꯄꯥꯟꯅꯤ ꯐꯪꯒꯗꯧꯔꯤꯁꯤ ꯅꯨꯄꯤꯅ ꯅꯈꯣꯏꯅ ꯊꯅꯝꯕ ꯑꯗꯨꯗꯒꯤ ꯅꯈꯣꯏꯅ ꯎꯏꯜ ꯇꯧꯔꯝꯕꯗꯨ ꯄꯤꯊꯣꯛꯈ꯭ꯔꯒ ꯅꯠꯇ꯭ꯔꯒ ꯁꯦꯟꯗꯣꯟ ꯇꯣꯜꯂꯝꯂꯕꯗꯤ ꯃꯗꯨ ꯁꯤꯡꯗꯣꯛꯈ꯭ꯔꯒ ꯑꯗꯨꯒ ꯃꯄꯥ ꯃꯃꯥ ꯅꯠꯇ꯭ꯔꯒ ꯃꯆꯥ ꯂꯩꯍꯧꯗ꯭ꯔꯕ ꯅꯤꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯃꯅ ꯃꯥꯜ ꯊꯅꯝꯂꯕꯗꯤ ꯀꯅꯥ ꯂꯩꯍꯧꯗ꯭ꯔꯕ ꯃꯆꯥ ꯂꯩꯍꯧꯗ꯭ꯔꯕ ꯅꯤꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯃꯃꯥ ꯃꯄꯥꯁꯨ ꯃꯆꯥꯁꯨ ꯂꯩꯍꯧꯗ꯭ꯔꯕ ꯃꯥꯅ ꯃꯥꯜ ꯊꯅꯝꯂꯕꯗꯤ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯆꯦ ꯃꯆꯟ ꯑꯃ ꯂꯩꯍꯧꯔꯕꯗꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯐꯪꯒꯅꯤ ꯇꯔꯨꯛ ꯊꯣꯛꯄꯒꯤ ꯁꯔꯨꯛ ꯑꯃꯃꯝ ꯇꯧꯒꯨꯝꯕꯁꯨꯡ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯂꯩꯍꯧꯔꯕꯗꯤ ꯃꯆꯟ ꯃꯆꯦ ꯑꯃꯅꯗꯨ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯁꯤꯡ ꯍꯦꯟꯅ ꯂꯩꯍꯧꯔꯗꯤ ꯃꯈꯣꯏꯅ ꯐꯪꯃꯤꯟꯅꯒꯅꯤ ꯑꯍꯨꯝ ꯊꯣꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯍꯨꯝ ꯊꯣꯛꯄꯒꯤ ꯁꯔꯨꯛ ꯑꯃꯗꯨꯅ ꯃꯈꯣꯏ ꯐꯪꯃꯤꯟꯅꯒꯗꯧꯔꯤꯕꯅꯤꯀꯣ ꯃꯥꯅ ꯎꯏꯜ ꯇꯧꯔꯝꯕꯗꯨ ꯄꯤꯊꯣꯛꯈ꯭ꯔꯒ ꯅꯠꯇ꯭ꯔꯒ ꯁꯦꯟꯗꯣꯟ ꯇꯣꯜꯂꯝꯂꯕꯗꯤ ꯃꯗꯨ ꯁꯤꯡꯗꯣꯛꯈ꯭ꯔꯒ ꯀꯅꯥꯗꯁꯨ ꯑꯃꯥꯡꯕ ꯊꯣꯛꯍꯟꯗꯅ ꯃꯁꯤ ꯌꯥꯊꯪꯅꯤ ꯑꯜꯂꯥꯗꯤ ꯈꯪꯕꯅꯤ ꯈꯥꯡꯕꯤ ꯍꯩꯕꯅꯤ ꯁꯤ ꯌꯥꯊꯪꯅꯦ ꯑꯣꯔꯗꯔ ꯑꯃꯅꯦꯕꯀꯣ ꯁꯤ ꯏꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯏꯟꯕꯁꯤ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝ ꯃꯔꯛꯇ ꯂꯩꯔꯤꯕ ꯂꯩꯇꯕ ꯌꯦꯡꯉꯨ ꯁꯤꯒꯤ ꯑꯣꯔꯗꯔ ꯑꯜꯂꯥꯒꯤ ꯑꯣꯔꯗꯔ ꯃꯌꯥꯝ ꯑꯃ ꯁꯨꯃꯥꯏꯅ ꯇꯧ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯑꯜꯂꯥꯒꯤ ꯍꯨꯀꯨꯝꯅꯤ ꯑꯜꯂꯥꯒꯤ ꯌꯥꯊꯪꯅꯦꯅ ꯍꯥꯏꯔꯦꯗꯅ ꯁꯤꯒꯤꯁꯤꯅ ꯃꯌꯥꯝ ꯆꯠꯇꯦ ꯑꯗꯨꯏꯗꯨꯒ ꯗꯨꯋꯥꯗꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯧꯔꯤꯁꯤ ꯉꯁꯤꯒꯤ ꯗꯨꯋꯥꯗ ꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯄꯩ ꯋꯥꯅꯤꯀꯣ ꯀꯥꯐꯤꯔꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯁꯥꯕꯤꯠ ꯀꯗꯝ ꯑꯣꯏꯍꯟꯕꯤꯌꯣꯅ ꯗꯨꯋꯥ ꯇꯧꯔꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯑꯜꯂꯥꯍꯒꯤ ꯑꯣꯔꯗꯔꯗꯨꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯒ ꯇꯧꯗ꯭ꯔꯅꯦ ꯑꯁꯣꯝꯗ ꯗꯨꯋꯥꯒꯤ ꯃꯇꯥꯡꯗꯅ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤ ꯃꯈꯣꯏꯅꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯑꯣꯏꯁꯅꯨ ꯑꯜꯂꯥꯍꯒꯤ ꯍꯥꯏꯕ ꯏꯂꯛꯁꯅꯨ ꯍꯥꯏꯕ ꯑꯗꯨ ꯑꯩ ꯄꯥꯎꯈꯨꯝ ꯄꯤꯅꯤ ꯍꯥꯏꯔꯤꯅ ꯁꯤ ꯈꯟꯊꯒꯗꯕꯅꯤ ꯃꯈꯣꯏꯁꯤ ꯑꯜꯂꯥꯍꯒꯤ ꯄꯥꯡꯈꯩꯁꯤꯡꯅꯤ ꯃꯊꯛꯇ ꯍꯥꯏꯈ꯭ꯔꯤꯕꯁꯤꯡꯁꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯌꯥꯊꯪ ꯏꯜꯂꯕꯗꯤ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯃꯥꯒꯤ ꯔꯁꯨꯜꯒꯤ ꯑꯜꯂꯥꯍꯅ ꯆꯪꯍꯟꯕꯤꯒꯅꯤ ꯃꯥꯕꯨ ꯍꯩꯀꯣꯜꯁꯤꯡꯗ ꯃꯈꯣꯏꯗꯨꯒꯤ ꯃꯈꯥꯗ ꯇꯨꯔꯦꯜꯁꯤꯡ ꯆꯦꯟꯕ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯃꯇꯝ ꯆꯨꯞꯄ ꯂꯩꯖꯔꯒꯗꯕꯅꯤ ꯃꯗꯨꯅꯤ ꯑꯆꯧꯕ ꯀꯥꯟꯅꯖꯕ ꯍꯥꯏꯕꯗꯨ ꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯀꯜꯃꯥ ꯁꯣꯜꯂꯕꯗꯤ ꯂꯥ ꯏꯂꯥꯍ ꯏꯜꯂꯜꯂꯥꯍ ꯁꯣꯜꯂꯗꯤ ꯁꯣꯏꯗꯅ ꯃꯥ ꯖꯟꯅꯠꯇ ꯍꯩꯀꯣꯜꯁꯤꯡꯗ ꯂꯩꯒꯅꯤ ꯍꯥꯏꯗꯦꯀꯣ ꯑꯌꯥꯠꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯔꯁꯨꯜꯒꯤ ꯌꯥꯊꯪ ꯍꯨꯀꯨꯝꯁꯤ ꯏꯜꯂꯒ ꯂꯥꯛꯑꯕ ꯑꯗꯨꯑꯣꯏꯗꯤ ꯃꯥ ꯍꯩꯀꯣꯜꯗ ꯂꯩꯒꯅꯤ ꯖꯟꯅꯠꯇ ꯂꯩꯒꯅꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯗꯤ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒꯤ ꯄꯥꯡꯈꯩꯒꯤ ꯋꯥꯡꯃ ꯂꯥꯟꯊꯣꯛꯂꯕꯗꯤ ꯑꯜꯂꯥꯍꯅ ꯆꯪꯍꯟꯒꯅꯤ ꯃꯥꯕꯨ ꯃꯩꯗ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯇꯝ ꯆꯨꯞꯄ ꯂꯩꯍꯟꯅꯕ ꯃꯥꯒꯤꯗꯤ ꯆꯣꯞꯂꯕ ꯗꯟꯗꯤꯅꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕꯅ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯊꯕꯛ ꯇꯧꯔꯕꯗꯤ ꯄꯨꯊꯣꯛꯎ ꯁꯥꯈꯤ ꯃꯔꯤ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯅꯨꯄꯤ ꯑꯃ ꯏꯀꯥꯏ ꯈꯪꯗꯕ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯁꯤ ꯃꯔꯛꯇ ꯏꯀꯥꯏ ꯈꯪꯗꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯃꯦꯅ ꯑꯗꯨ ꯁꯥꯈꯤ ꯃꯔꯤ ꯄꯨꯊꯣꯛꯀꯗꯕ ꯅꯈꯣꯏꯒꯤ ꯅꯔꯛꯇꯒꯤ ꯁꯤꯁꯨ ꯑꯩꯈꯣꯏ ꯃꯔꯛꯇꯒꯤ ꯑꯣꯏꯒꯗꯕꯀꯣ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯥꯈꯤ ꯄꯤꯔꯕꯗꯤ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯃꯨ ꯃꯈꯣꯏꯕు ꯌꯨꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯕꯨ ꯑꯁꯤꯕ ꯍꯥꯏꯕꯗꯨꯅ ꯂꯧꯁꯤꯟꯈꯤꯗ꯭ꯔꯤ ꯐꯥꯎ ꯅꯠꯇ꯭ꯔꯒ ꯑꯜꯂꯥꯍꯅ ꯌꯥꯠꯄꯤꯔꯛꯇ꯭ꯔꯤ ꯐꯥꯎ ꯃꯈꯣꯏꯒꯤꯗꯃꯛ ꯂꯝꯕꯤ ꯑꯃ ꯌꯨꯝꯗ ꯁꯣꯂꯣꯖꯤꯜꯂ ꯊꯤꯡꯖꯤꯜꯂ ꯊꯝꯒꯗꯕ ꯁꯤꯗ꯭ꯔꯤ ꯐꯥꯎ ꯅꯠꯇ꯭ꯔꯒ ꯃꯔꯛꯇꯨꯗ ꯑꯜꯂꯥꯍꯅ ꯂꯝꯕꯤ ꯑꯃ ꯃꯈꯣꯏꯒꯤ ꯌꯥꯠꯄꯤꯔꯛꯄ ꯑꯃ ꯑꯗꯨꯒ ꯁꯥꯈꯤ ꯃꯔꯤ ꯄꯨꯊꯣꯛꯑ ꯃꯇꯨꯡꯗꯅꯤ ꯁꯤ ꯁꯖꯥ ꯄꯤꯗꯧꯔꯤꯁꯤ ꯑꯗꯨꯒ ꯃꯗꯨ ꯇꯧꯔꯨꯕ
ꯑꯅꯤꯗꯨ ꯅꯈꯣꯏꯒꯤ ꯅꯔꯛꯇꯒꯤ ꯗꯟꯗꯤ ꯄꯤꯌꯨ ꯃꯈꯣꯏ ꯑꯅꯤꯃꯛꯄꯨ ꯇꯧꯃꯁꯨꯡ ꯑꯗꯨꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯡꯉꯝꯗꯅ ꯍꯟꯖꯤꯟꯖꯔꯛꯂꯕ ꯑꯗꯨꯒ ꯆꯨꯝꯊꯣꯛꯆꯔꯕꯗꯤ ꯂꯩꯊꯣꯔꯛꯎ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯅꯤꯄꯥꯗꯨ ꯅꯨꯄꯤꯗꯨꯅꯤ ꯍꯥꯏꯔꯤꯁꯤꯀꯣ ꯊꯥꯗꯣꯛꯄꯤꯌꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯗꯤ ꯃꯇꯝ ꯈꯨꯗꯤꯡꯗ ꯅꯤꯡꯉꯝꯗꯅ ꯍꯟꯖꯤꯟꯖꯔꯛꯄꯕꯨ ꯌꯥꯕꯤꯕꯅꯤ ꯀꯟꯕꯤ ꯍꯩꯕꯅꯤ ꯁꯤꯗ ꯃꯌꯨꯝ ꯄꯥꯜꯂꯨꯕ ꯄꯥꯜꯂꯨꯗꯕ ꯍꯥꯏꯗꯦ ꯄꯟꯗꯦꯀꯣ ꯍꯥꯏꯔꯤꯁꯤ ꯑꯣꯛꯇꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤꯗꯨ ꯃꯈꯣꯏꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯍꯥꯏꯔꯤꯁꯤ ꯃꯈꯣꯏꯗꯨ ꯅꯤꯡꯉꯝꯗꯅ ꯍꯟꯖꯤꯟꯖꯔꯛꯑꯒ ꯇꯧꯕ ꯇꯧꯗꯨꯅ ꯆꯨꯝꯊꯣꯛꯆꯔꯛꯑꯗꯤ ꯗꯟꯗꯤ ꯄꯤꯌꯨ ꯗꯟꯗꯤꯗꯨ ꯃꯈꯥꯗ ꯂꯥꯛꯈꯤꯅꯤ ꯑꯜꯂꯥꯅ ꯂꯧꯕꯤꯕ ꯑꯅꯨꯇꯥꯞꯇꯤ ꯁꯨꯞꯅꯒꯤ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯨꯒꯤ ꯈꯛꯇꯅꯤ ꯃꯈꯣꯏꯅ ꯐꯠꯇꯕ ꯇꯧꯔꯨꯕ ꯈꯪꯖꯗꯕꯗꯒꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯇꯨꯡꯗ ꯌꯥꯝꯅ ꯊꯨꯅ ꯅꯤꯡꯉꯝꯗꯅ ꯍꯟꯖꯤꯟꯖꯔꯛꯄ ꯃꯈꯣꯏꯁꯤꯗꯅꯤ ꯑꯜꯂꯥꯅ ꯅꯨꯡꯁꯤꯅ ꯑꯣꯟꯁꯤꯟꯕꯤꯗꯧꯔꯤꯕꯁꯤ ꯑꯜꯂꯥꯗꯤ ꯃꯇꯝ ꯈꯨꯗꯤꯡꯗ ꯈꯪꯂꯤꯕꯅꯤ ꯁꯤꯡꯕꯅꯤ ꯀꯔꯝꯕ ꯃꯤꯅꯣ ꯑꯜꯂꯥꯅ ꯑꯣꯟꯁꯤꯟꯗꯧꯔꯤꯁꯦ ꯀꯕꯨꯜ ꯇꯧꯕꯤꯗꯧꯔꯤꯁꯦ ꯈꯪꯗꯕꯗꯩ ꯇꯧꯔꯨꯔꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯑꯗ ꯈꯪꯉꯛꯄ ꯀꯥꯟꯗ ꯌꯥꯝ ꯅꯤꯡꯉꯝꯗꯅ ꯑꯣꯟꯁꯤꯜꯂꯛꯄꯗꯣ ꯇꯣꯕꯥ ꯍꯥꯏꯔꯁꯤ ꯑꯁꯇꯛꯐꯤꯔꯨꯜꯂꯥ ꯂꯣꯟꯕꯗꯨ ꯅꯠꯇꯦ ꯃꯔꯨ ꯑꯣꯏꯅ ꯅꯤꯡꯉꯝꯗꯅ ꯊꯃꯣꯏ ꯁꯣꯛꯅ ꯑꯩꯅ ꯇꯧꯔꯨꯁꯤ ꯁꯣꯏꯈ꯭ꯔꯦꯅ ꯑꯣꯟꯁꯤꯜꯂꯛꯄꯗꯣ ꯇꯧꯕꯥ ꯂꯩꯇꯦ ꯂꯧꯔꯣꯏ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯒꯤ ꯃꯈꯣꯏꯅ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨꯝ ꯆꯠꯊꯕ ꯃꯈꯣꯏ ꯑꯃꯗ ꯁꯤꯕ ꯍꯥꯏꯕꯗු ꯌꯧꯔꯛꯇ꯭ꯔꯤ ꯐꯥꯎ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯃꯥꯅ ꯍꯥꯏꯕ ꯇꯁꯦꯡꯅꯃꯛ ꯑꯩ ꯍꯧꯖꯤꯛ ꯇꯣꯕꯥ ꯇꯧꯖꯔꯦ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯃꯈꯣꯏꯅ ꯊꯥꯖꯗꯕꯁꯤꯡ ꯑꯣꯏꯅ ꯁꯤꯔꯛꯄꯁꯤꯡ ꯑꯩꯈꯣꯏꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯦ ꯃꯈꯣꯏꯗꯨꯒꯤꯗꯃꯛ ꯆꯩꯅꯥ ꯂꯩꯔꯕꯗꯟꯗꯤ ꯑꯗꯨꯝꯕ ꯃꯤꯗꯨꯒꯤ ꯇꯧꯕꯥ ꯂꯧꯔꯣꯏꯕ ꯁꯤꯒꯤ ꯄꯔꯃꯥꯟꯗꯒꯤ ꯀꯨꯔꯥꯟꯗꯒꯤ ꯗꯂꯤꯜꯁꯨ ꯂꯩꯔꯦꯗꯅ ꯐꯤꯔꯥꯎꯟꯒꯤ ꯇꯧꯕꯥ ꯂꯧꯈꯤꯗꯦꯗꯅ ꯁꯤꯔꯝꯗꯥꯏꯗ ꯃꯥꯅ ꯑꯩ ꯏꯃꯥꯟ ꯄꯨꯔꯛꯑꯦꯅ ꯍꯥꯏꯌꯦꯕ ꯃꯨꯁꯥꯒꯤ ꯍꯥꯔꯨꯟꯒꯤ ꯑꯜꯂꯥꯗ ꯏꯃꯥꯟ ꯄꯨꯔꯛꯑꯦ ꯑꯗꯨꯅ ꯅꯪ ꯍꯧꯖꯤꯛꯇ ꯑꯜꯑꯥꯟꯅ ꯑꯜꯂꯥꯅ ꯄꯥꯎꯈꯨꯝ ꯄꯤꯈ꯭ꯔꯁꯤꯇꯥꯅ ꯑꯗꯨꯒꯤꯗꯨ ꯗꯂꯤꯜ ꯑꯣꯏꯕꯕꯨꯗꯤ ꯑꯗꯣ ꯑꯜꯂꯥꯅ ꯁꯤꯗꯁꯨ ꯍꯥꯏꯔꯦꯗꯅ ꯑꯗꯨꯝ ꯆꯨꯞꯄ ꯑꯗꯨꯝ ꯆꯠꯊꯗ ꯂꯩꯔꯦ ꯑꯣꯛꯇꯕꯩ ꯊꯕꯛꯁꯤ ꯑꯜꯂꯥꯅ ꯍꯥꯏꯕ ꯏꯟꯗꯕꯩ ꯊꯕꯛꯁꯤ ꯀꯨꯔꯥꯟꯅ ꯍꯥꯏꯕ ꯏꯟꯗꯕꯩ ꯊꯕꯛꯁꯤ ꯑꯗꯨꯝ ꯆꯠꯊꯗ ꯂꯩꯔꯒ ꯁꯤꯔꯝꯗꯥꯏꯗ ꯑꯩ ꯁꯣꯏꯔꯨꯔꯦꯅ ꯍꯥꯏꯕꯗꯨ ꯌꯥꯔꯣꯏ ꯂꯧꯔꯔꯣꯏꯕ ꯑꯗꯨꯗꯒꯤ ꯊꯥꯖꯗꯗꯅ ꯑꯗꯨꯝ ꯁꯤꯔꯦ ꯃꯥꯁꯤ ꯊꯥꯖꯗꯕꯤ ꯍꯜꯂꯠꯇ ꯀꯨꯔꯥꯟꯁꯤ ꯆꯪꯗꯕꯤꯗ ꯀꯨꯔꯥꯟꯁꯤ ꯃꯉꯣꯟꯗ ꯌꯧꯔꯛꯑ ꯃꯇꯨꯡꯗꯅꯤ ꯆꯪꯗꯕꯤꯗ ꯁꯤꯔꯦ ꯑꯗꯨ ꯆꯩꯅꯥ ꯂꯩꯔ ꯗꯟꯗꯤ ꯂꯩꯔꯦ ꯃꯥꯒꯤ ꯑꯣ ꯊꯥꯖꯕꯁꯤꯡ ꯑꯌꯥꯕ ꯅꯠꯇꯦ ꯅꯈꯣꯏꯗ ꯃꯗꯨꯗꯤ ꯅꯈꯣꯏꯅ ꯅꯨꯄꯤꯁꯤꯡꯕꯨ ꯁꯣꯇꯣ ꯑꯣꯏꯅ ꯅꯝꯐꯨꯗ ꯂꯧꯕꯁꯤ ꯈꯥꯝꯂꯨꯒꯅꯨ ꯃꯈꯣꯏꯕꯨ ꯅꯈꯣꯏꯅ ꯍꯟꯗꯨꯅ ꯂꯧꯅꯕꯒꯤ ꯁꯔꯨꯛ ꯈꯔ ꯅꯈꯣꯏꯅ ꯃꯈꯣꯏꯗ ꯄꯤꯈꯤꯕ ꯃꯦꯍꯔꯅ ꯑꯗꯨꯒꯤ ꯃꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯊꯕꯛ ꯇꯧꯔꯨꯕ ꯅꯠꯇ꯭ꯔꯒꯗꯤ ꯁꯦꯡꯅ ꯅꯨꯄꯤꯗꯨꯅ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯊꯕꯛ ꯇꯧꯔꯨꯔꯕ ꯑꯀꯥꯟꯕ ꯂꯤꯆꯠ ꯆꯠꯂꯨꯔꯕ ꯅꯠꯇ꯭ꯔꯒꯗꯤ ꯃꯈꯣꯏꯗ ꯅꯝꯐꯨꯗ ꯂꯧꯕꯁꯨ ꯌꯥꯗꯦ ꯅꯝꯐꯨꯗ ꯊꯝꯗꯅ ꯂꯧꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯩ ꯃꯈꯣꯏꯗꯒꯤ ꯃꯦꯍꯔꯅꯥꯗꯨ ꯂꯧꯅꯕꯒꯤ ꯅꯩꯕꯗꯨ ꯌꯥꯗ꯭ꯔꯦꯕ ꯂꯣꯏꯅꯧ ꯃꯈꯣꯏꯒ ꯐꯖꯕ ꯃꯑꯣꯡꯗ ꯅꯈꯣꯏꯅ ꯃꯈꯣꯏꯕꯨ ꯄꯥꯝꯗ꯭ꯔꯕꯁꯨ ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯄꯥꯝꯂꯨꯗꯕꯁꯨ ꯌꯥꯏ ꯄꯣꯠ ꯑꯃꯕꯨ ꯃꯗꯨꯗ ꯑꯜꯂꯥꯅꯗꯤ ꯍꯥꯞꯄꯤꯔꯤꯕ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯐꯖꯕ ꯃꯑꯣꯡꯗ ꯂꯣꯏꯅꯧꯕ ꯅꯤꯄꯥꯗꯅꯤꯀꯣ ꯍꯥꯏꯔꯤꯁꯤ ꯅꯪ ꯅꯨꯄꯤꯗꯨ ꯃꯁꯛ ꯊꯤꯔꯦ ꯅꯠꯇ꯭ꯔꯒ ꯐꯖꯗ꯭ꯔꯦ ꯅꯪꯅꯗꯤ ꯄꯥꯝꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯁꯨ ꯗꯨꯅꯤꯌꯥꯒꯤ ꯆꯠꯅꯕꯤ ꯐꯖꯕ mawngdo maaruf oiba mawngdo adu ma loino nangna kaiguma pol ama pamdabdo adu afaba mayam yawrum bayai adu nangna di khangdaba Allah di khangba sini siga ya sida mana la ama la asu nang di sabar goloina afaba du ta mawngda haiba tare adu da ma chumakpa ma mangjakhiba ma oibasu yai dunia gi oina adreina dragana magi manungda afabasu yawrum bay afaba du phondorokpa ya onthorokpa ya aduna Allah na haibsi ingadam me aduga na khoina sinduk ninglabasi nupi amabu atopa amana aduga na khoina pikhrabasu makhoi amada sel yamna meherana oina handuna lawganu madudagi kari amatasu na khoina madu lawge hairibra badnam tawsillaga amasung afong ba papta si yam tawna bane badnam tawraga ish lawhona bagi si yam Allah gi athangni ko si ingadami aduga karamna suna khoina madubu lawdawriba hojik lawpi khiba meherna du makhoina changna khrabada amana amasung makhoina lawkhrabada na khoidagi achetpa wasa
निकागी किसीदु कन्ना चेतना थाजद लौना खरब जांगना खरगा कमेन खोइन हन्न लौदोरमो लौगनु नखोइगी नपासिंग न लौरम बनुपीसिंग हाना ममांगदा थोखिबा नत्तना जमाना जाहिलियत्ता थोखरेदना रसूल लाक्थ्रे ममांगदा अदु थोखरे अदु नत्तना तौरनबा मोहन्ना हाइदि बाबाना लौरम बनुपीदो इन लौबा याद्रा तसेना मसी इकाई निगाइनी तुकच्चनि गाइनी अमसुंग फत्तबा लंबीनी लुहोंगदुना लौबा थेंगलबनी नखोइदा सिरा लिसम लाएको नखोइगी नमासिंग नचानुपीसिंग नचे नचनसिंग नपागी मचे मचनसिंग नमागी मचे मनाउसिंग नयाम्बा ननाउगी मचानुपीसिंग नचे नचनगी नचानुपीसिंग नखोइबु खोम इनबीखिबा नमासिंग खोमदिन्नखिबा नचे नचनसिंग नखोइगी नुपीसिंगी नमासिंग अमसुंग नखोइना नाउकोंदुना लैरिबी पोक्तबी नचानुपीसिंग नखोइना हक्तिन नखरबा नखोइगी नुपीसिंगना पोक्चबी तौगिमसुंग नखोइना मखोइगा हक्तिन नखिद्रबदी मखोइदुबु लौबदा नखोइदा दोष नत्ते अमसुंग नखोइगी नख्वांगदगी थोखिबा नचानिपासिंगी नुपीसिंग अमसुंग थिंगलबनी नखोइना पुकमिन्नबी नुपी मचिन मनाव अनि मतम अमदता पुन्ना लौबसु हान्ना ममांगदा थोखिबा नत्तना खंगद्रिङैदा थोखिबदु तौखरे अदु नत्रदि खंग आपकांददि सि तौरोइदा तसेनामक अल्लाहदी मतम खुदिंगदा ngakpi haibani kanbi haibani aduga mayum palabi nupi khudingmaksu thinglabani nakhoigi nakhut yetsingi khudumda leiba singdu nattana si pura clear oire ko si sira hairib sigi atop singda loin lawbe yar halal oire masi allah gi ya thangni nakhoigi na thakta aduga yarabani nakhoida makhoi sigi wangmada lei horiba pumnamak thijau nakhoibu narannathum makoibu narannathum tingthoktuna meher piduna lamchat makchadana lonna pandongna bataudana lonna koina du taudana aduga madudagi nakhoina makhoidagi kannaba phangliba sing adugi makhoida piyu makhoi phampham thokpa meher du tangai phadaba ama oina pifam thokpu pigadam aduga nakhoida dos laite nakhoina yana zabada madubu meher du hongdok hongjing tawbada meher lep khagasu hongdok hongjing yana bada kaide ba lep khabada matungda lep kha matungda hongdok hongjing tawsu kaide natai na naw yana be matungina tasenamak allah di matam khodingda khanglibani singbani aduga nakhoigi narakta kanagumbana upai laijadrabadi ningtambit thajabi nupi sing launa bagi mana laujaba yai nakhoigi nakhut yetsingi khudumda leiriba thajarabi minai leisabi sing sini ka sola lobuduni ko allah na munna khangi nakhoigi dharma thajaraban nakhoisi amana amagini aduna makoi bu law makhoigi misingi ayabaga loinana aduga makhoida piyu makhoigi phampham thokpa mehrna du phajana tawbatabu makhoidu maramchat makchadabi oigedabani lonna pangdong nabi singi manung dagi sunattabi natraga aron manu nungsinaba thambi singi manung dagi sunattabi adubu makhoibu luhong biraba matam matungda makhoina ikai khangdabagi thabak tawraklabadi nipa lanarabadi makhoigi dandidi tangkhaini ning tambi nupi singda pigedaba adugi masina khoigi narakta yum pandana leiringaida pap tawrugadra haina kijaba singini adubu nakhoina khangjarabadi madunadi nakhoigi damak hena phabani allah di ngakpi haibani kanbi haibani kyam maru ai kharmai ngoni nupi aphaba khan basi haidi ning tambi iman pubi phajana dingi dharma gi khangba like lesu knowledge wangba ina khumi masak phajabi phajaba se logodamne ba haidi aigi ija se phajana semana ba adu phangdradi laira binangna ngamba ama herana piraga adu su mottabi akam badli chachattabi oktabi oidaba lonna koina bi oidaba adu khangada ba adu phangdradi amka khangjaga da
सबर तौगद हेत पंगलो लो बिया दे बसी फंग्री फोंग आइदा हेत मिनाई नु बिखुट की हेत लेबदु हेत लौजिलगा लैनरो हाइब नतेबा निका सोलगा नंगिनो नंग नंगम नु पिदु लो हाइम नेबा निका सोलगा नत्रो मेहरना पिरगा अदुसु अफबी अम खनगदो अहान बददी यामना हाई क्वालिटी की इमाल लेबन महारानी गुंब लो हाइबना अफब नु पि लो हाइबना अल्लाह न पामी नकोइद मयेक सेंहनबिबा या सिंगबु यादब सिंगदगी अमसुंग नकोइबु लमजिंगबिबा नकोइगी नमांगद लैरंब सिंगी अफब सजत्ता अदुगा नकोइदा नुंसीना उनसिनबिबा अल्लाहदी खंगबनी सिंगबनी अल्लाह न पामेबा आया सिंग मयेक सेंहनबिबा आयाब सिंगबु यादब सिंगदगी हाइदि करिनो थिंगिसी यादबसिना करिनो यारिसिना करिनो हाइबसे मयेक सेंगना अल्लाह न ताकपसि पामे अदुना मयेक सेंगना ताइसी अमसुंग नखोइबु लमजिंगबिबा नखोइगी मांगदा लैरंब सिंगी अफब सजतका हाइदि सलफ सालिहिन हन हौखरिबा बुजुर्ग ओइरो पैगंबर नबी सिंगदो महोइना चलंबा लिजत्रो अदु चलहन अल्लाह न पामे अल्लाह न पामी नखोइदा नुंसीना ओनसिनबिबा तौमसुंग नपुकनिंगी अकनबा अपामबा सिंगी तुंग इनबा सिंग मपुकनिंगी अकनबा अपामबा सिंगी तुंग इनबा सिंगना पामी नकोइबु हाइदोकहनबा अचौबा सेरानबदा अपुकनिंगी अपामबा चप्पा अल्लाह के ऑर्डर से सिदा चत्तबा सिंगनने मोमिन सिंगसी लैथोहनबा पामे मागी चटनबिदुर पुजिनबा अल्लाह के सिनतबा अतोपा चटनबि अम लेदो अदुर पुजिनबा पामे अल्लाह न पामी नकोइदा यांगहनबिबा नकोइगी कोकथोंग मरमदी सेम की बनी मियोय बसी पंगल सोना अदुना नै मयेक सेंगना ताक इसी चटकदबदि लाइना यांगहन बदु पामबद चेना खरबा कुरान दाबदा ओ थाजबसिंग चागनु नखोय अमना अमगी लंथुम अरानबा मोंगदा नखोय नसेल यानदुना तौनजरिबा कारबार अदुदा नत्तना अदुगा अमगा हातनगनु नत्रगा नसा हातकनु तसेनमक अल्लादी नकोइदा मतम खुदिंगदा नुसी हैबनी अरान मोंगदा कदर तौरगा सुचान रोइदबा कारबर सेंगना तौनबा नतना द्रोगे अमना अमसो एखो हात रोइदबा सिमियोय खुदिमकनी इंसान खुदिमक अदुदगी एखो इसासु हात रोइदब इसासु हात तबसे मैम खन थबिया खरे इसासु कमैना हात रोइदमस अदुगा कनागुम्बना मदु तौरबदी सिंगनबा ओइना अमसुंग वायल काइना अल्लाह न लंगसिनगनी माबु मैदा सिक्सी माना वायल काइना अल्लाह के वायल से चत्तबिदा तौरेने वायल काइना सी मथकी थबक सिंगसी हुकुम सिंगसी चत्तबिदा अदुदि मैदा लंगसिनगने अमसुंग मदु मतम खुदिंगदा अल्लाह दा अराइबनी नखोइना थादोकलबदी अचौबा पापसिंग नखोइदा तौगनु हाइना थिंखरबा अल्लाह न मुथत्पिगनी नखोइदगी नखोइगी अपिकपा नपापसिंग अदुगा चंगहनबिगनी नखोइबु इज्जत लैबा थोंगालदा अचौबा अल्लाह न हरसी अल्लाह ने बॉर्डर सिंह अचौ चौ नत्रो सी तौगनु सी तौ हाइर सिंसी सिक्सी ngakna चलदी तौगनु हाइर सिंसी ngakna चलबा अदोइदि अपिक बदि अल्लाह ने मुथप्पि गनि हरसी अल्लाह ना दुगी अपिक पदरइने लैथोक पि हनत्रने बेस अचौ बुदु ngadi अपिक बदि काला चलन खनि दन अदुम अल्लाह ना हाबा अने बेखोय सिना आराम बनि सिना चुम बने खंगला अने अदुगा इज्जत लैबम फम द जंहन बेरने महें आदा दुनिया दा सुमाय पा अने मिहौरुगनु अल्लाह नखोय खरदा अतई खरदगी हेन पीखिबदु निपा सिंगना फंगजगनी सरुक मकोयना तानसिनजबा अदुगुमना नुपी सिंगसु फंगजगनी सरुक मकोयना तानसिनजबा अदुगी नीजो अल्लाहदगी अल्लाह की थौजाल तसेनमक अल्लाहदी मतम खुदिंगदा पोट खुदिंगमपु खंगबीबनी मी अमदा हेन वांगना इना खुलंदना पीरिदो अदुरा केमतक मिहौरुनो माना तौबदु अल्लाह न चप चान पीगने अल्लाह द नियोबा कुदुल नियो अदुगा पुम्नमक्किदमक अल्लाह न खनबीखरे सोतो फंगहौगदबसिंग मपा ममा अमसुंग मरी मताना थनंबा मालदगी अमसुंग अदुगुंबा मीसिंग नखोइगी वसकना मखोइबु नखोइदा पुल्लबा मखोइदा सुपियो मखोइगी सरुक तसेंगनमक अल्लाहदी मतम खुदिंगदा पोट खुदिंगमकी मथक्ता साखीनी वसकना पुल्लबेदी आइगी जिम्मेदारीदा लैबा लैत्रो लाइरबा यतीम अना एक अमा असोल अना हाइजबा ngमदबा चचम ngमदबा लैख्रेदना मथक्ता पनख्रि म्यामदो मखोइगिसु सरुक यावगदमे
ꯅꯤꯄꯥꯁꯤꯡꯁꯤ ꯌꯦꯡꯁꯤꯟꯕꯤꯅꯕꯁꯤꯡꯅꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯊꯛꯇ ꯌꯦꯡꯁꯤꯟꯕꯤꯅꯕꯅ ꯌꯥꯝ ꯐꯖꯅ ꯑꯥꯔꯊꯁꯤ ꯍꯜꯂꯤ ꯌꯦꯡꯁꯤꯟꯕꯤꯅꯕꯅꯤ ꯁꯤꯗ ꯈꯔ ꯑꯃꯅ ꯑꯥꯔꯊꯗꯨ ꯂꯥꯟꯅ ꯍꯟꯕꯁꯨ ꯌꯥꯎꯏ ꯍꯦꯛꯇ ꯅꯤꯄꯥꯁꯤ ꯀꯔꯤ ꯅꯨꯄꯤꯒꯤ ꯀꯔꯤꯅꯦꯅ ꯍꯟꯅꯗ꯭ꯔꯣ ꯕꯣꯁꯅꯦꯅ ꯕꯣꯁ ꯑꯣꯏꯅ ꯑꯗꯨ ꯍꯜꯂꯣꯏꯗꯕꯅꯤ ꯌꯦꯡꯁꯤꯟꯕꯤꯔꯁꯤ ꯆꯨꯝ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯅꯤ ꯃꯊꯛꯇ ꯑꯜꯂꯥꯍꯅ ꯃꯈꯣꯏ ꯈꯔꯕꯨ ꯑꯇꯣꯞꯄ ꯈꯔꯗꯒꯤ ꯅꯤꯄꯥꯁꯤꯡꯕꯨ ꯅꯨꯄꯤꯁꯤꯡꯗꯒꯤ ꯃꯄꯥꯡꯒꯜ ꯍꯦꯜꯍꯟꯕꯤꯕ ꯑꯗꯨꯒꯤ ꯃꯔꯝꯅ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯃꯔꯜ ꯃꯊꯨꯝ ꯈꯔꯆ ꯇꯧꯕꯒꯤꯗꯃꯛ ꯅꯨꯄꯤꯁꯤꯡꯒꯤ ꯃꯊꯛꯇ ꯑꯗꯨꯅ ꯑꯐꯕ ꯅꯨꯄꯤꯁꯤꯡꯗꯤ ꯅꯤꯡꯊꯤꯖꯅ ꯍꯥꯏꯕ ꯏꯟꯕꯅꯤ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯖꯕꯅꯤ ꯃꯄꯨꯔꯣꯏꯕ ꯂꯩꯇꯕ ꯃꯇꯝꯗ ꯑꯜꯂꯥꯍꯅ ꯃꯈꯣꯏꯕꯨ ꯉꯥꯛ ꯁꯦꯜꯍꯟꯅꯤꯡꯕꯗꯨ ꯁꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯂꯝꯍꯦꯟꯗꯧꯔꯦ ꯍꯥꯏꯅ ꯅꯈꯣꯏꯅ ꯀꯤꯔꯕꯗꯤ ꯑꯍꯥꯟꯕꯗ ꯆꯩ ꯊꯥꯡꯉꯨ ꯃꯈꯣꯏꯗ ꯃꯗꯨꯗꯁꯨ ꯍꯟꯗ꯭ꯔꯕꯗꯤ ꯐꯝꯖꯤꯟꯅꯒꯅꯨ ꯃꯈꯣꯏꯒ ꯑꯔꯣꯏꯕꯗ ꯈꯔ ꯐꯨ ꯃꯈꯣꯏꯕꯨ ꯑꯗꯨꯅ ꯅꯈꯣꯏꯅ ꯍꯥꯏꯕ ꯏꯜꯂꯛꯂꯕꯗꯤ ꯊꯤꯔꯨꯒꯅꯨ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯗꯤ ꯃꯇꯝ ꯈꯨꯗꯤꯡꯗ ꯋꯥꯡꯈ꯭ꯔꯕꯅꯤ ꯆꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯀꯤꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯥꯏꯅꯕ ꯊꯣꯛꯀꯗꯧꯔꯦ ꯍꯥꯏꯅ ꯈꯜꯂꯨ ꯃꯥꯒꯤ ꯅꯤꯄꯥꯗꯨꯒꯤ ꯃꯤꯁꯤꯡꯗꯒꯤ ꯋꯥ ꯇꯥꯏꯁꯤꯟꯅꯕꯤꯅꯕ ꯃꯤ ꯑꯃ ꯑꯃꯁꯨꯡ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯤꯁꯤꯡꯗꯒꯤ ꯋꯥ ꯇꯥꯏꯁꯤꯟꯕꯤꯅꯕ ꯃꯤ ꯑꯃ ꯅꯨꯄꯤꯗꯒꯤ ꯑꯃ ꯅꯤꯄꯥꯗꯒꯤ ꯑꯃ ꯋꯥꯂꯤ ꯑꯃ ꯈꯟꯕ ꯃꯈꯣꯏ ꯑꯅꯤꯗꯨꯅ ꯁꯦꯝꯖꯤꯟꯕ ꯄꯥꯝꯂꯕꯗꯤ ꯍꯥꯏꯗꯤ ꯅꯤꯄꯥꯗꯨ ꯅꯨꯄꯤꯗꯨꯅ ꯁꯦꯝꯖꯤꯟꯕ ꯄꯥꯝꯂꯕꯗꯤ ꯅꯠꯇ꯭ꯔꯒ ꯃꯤ ꯋꯥꯂꯤ ꯑꯅꯤꯗꯨꯅ ꯁꯦꯝꯖꯤꯟꯕ ꯄꯥꯝꯂꯕꯗꯤ ꯑꯜꯂꯥꯍꯅ ꯌꯥꯁꯤꯟꯅꯕ ꯄꯨꯕꯤꯔꯛꯀꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯗꯤ ꯃꯇꯝ ꯈꯨꯗꯤꯡꯗ ꯈꯪꯂꯤꯕꯅꯤ ꯄꯥꯎ ꯐꯪꯂꯤꯕꯅꯤ ꯁꯗꯀꯜꯂꯥꯍꯨꯜ ꯑꯖꯤꯝ